welcome to my channel. Aise ngarang yumda yeujare thungjarae ado ngasise Poilapool da hoi relative amagi Waroipot haikalakal doi dari ka ba haibado adu tugi yaoba chachari abako do lambi da phau myam se khaunari aba mulle ba loina phajabana yengbada yong kyam phajaino yong video se na lausal labani phajaman gina phajadra Hojikse Lakipurgi cha bagan yosalae asgaga photo shoot tawba yam phajabani phajadre yango khara lapna di namme ko Poilapool se aisu amuk phau chatri ngasina ahan balak pani ado moisu ahan singsu kuire ba chattaba aduna thongan se kaw kina ngahak lepaga leiriba ado mi asomdagi thokliaba chumdi chumme khoina laise hanane toiba moisu lak patangairi borokhal party haitare akhoju change siga gari thamamani pukhi ama leire siga gari thamamdoine adugagi somda changdoine Mongol auto da lai sino moi jum ante ya thamama changdoine di moi jaw ni moi jikta moi auto da kam lo tong la la mi moi mai ndu sin di phang ni ya wonda siga khoi gari thamamme doi hoji makhongna changlani undan nung marang कुत्ते से सावधान है हुई लेब्रा हंगदिन कुत्ते से सावधान है yumda changle khoi phammi meyam su langnari thabakan nakalli nupa party su yaurakpagi 들어. 애들 투이는 형. 안 먹는 거 와이드 투.
ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯂꯣꯏꯅ ꯀꯛꯅ ꯂꯩꯔꯝꯃꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯞꯆꯔꯛꯇꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯕꯒꯤ ꯊꯣꯔꯛꯑꯦ